Irisa puno mabu story collection gi Meitei gi taram na opsa bagal loina na kurum zari hojin nung tin gi pung ama makai tara paga iroina na nung ti gi pung ba huyal na pau si asdagi khangat saba maru ba pau sing aham da miam da pizari politics tori ba sing su ipa ipu sing thawai kar ki bituni sing laga iriba ga dum de pangam ga dam ni sur chandra kasing da Tronglaobigi mihat yang de phong dok na maira re ni satkre Manipur da BSB na mai pa kini thaza banu sing sing na Manipur mirai ba oiram le mahesor tholau jam Tronglaobigi thoudok yaningda phong dok na 3 winner singi ready satkre wakat khongjang chathak kare BJP ki policy yenglorga kokomina parties ki mathada boycott tawani detender ningomba maro pau sing amu santona miyam da pawdam zari politics tawri ba singna su ipa ipu singna thawai ka ki bitung sing laga iba ka dam de panganga dan sujandra politics tawri ba singna su isagi ojaba thadokna ipa ipu singna leiba ki damak thawai phaw ka ki ba kaya du sing laga aikoi su ireiba ki damak yai phana ba dam de panganga dabani haina kaksing AC ki MLA oiramba yengkom sujandana phongdokre wafam asi kaksingi people museum amandang site thaunana sinduna kaksingi masim law singda leibo wangkai meraba poila amasung mahakan loina rakiba laikidaba lamin singi nising kumamda pangthokpa sama kuthra manga suba nising thoram sarup yaduna phongdokibani mahana makha tana haikibada inkomjani singamaga sanipan mafudraga matoida Manipur gi ningtam lan adugi lampham ama oiriba masimanaw singsida ahan ban lan advance party oina lakiba kaunup ki manungda Sahiduk April kurumdoida wangkai meraba amasung lami kun lom mafam masida laikidabani madugi matung April kun ga manga da khongyongi tengon lampakta laikiba maribak ningba athawa kaya duga bideski lami singa mafam duda langthina kibani makha ta Sahiduk April kun tareta bidesna kana kangla loksin duna ekoi ningtam phiran chingtharaga makoi union jack ki phiran chingkhat kibani Manipur gi ningtam lan hairagadi kangla da songla kiba lafam aduni atai mafam za songla kiba lan aduna lamu amamni hainingi maram asina sahi kuding oina April kuntari asida kanglada Manipur gi ningtam lan numit haina pangtoningi akoina soikrabadi soikre haina haidok wasangi aranba pawari ama simjin duna miyamu lan namjaningde maharama makhata na haikibida politics tawkribani haiduna oida pada bakra ngang salaga masagi ojaba hena puning sahningde irebak idandam kannaba ekoigi lai ukarba ipa ibu sing aduna mauthona maringje laina thawai pau katna honoram kiwa kaya duni singaga miyangi amadi mareba ki yaipana miyam ga punna thabak tominarsi haina phongdoki tharom duda kaksingi SDPO case himapati social worker ke SS Kennedy amadu langsai thonai combiner ke SS Ranjit nona na pausi asigi regular columnist Dr. Meitei Parmodini sing basangna ramiyo kyana saru yaduna wangkai meraba amadi lampam adu laiki dabana namasigi nami sing phomda airang nerang katuna kai kunna utki Kaksing da Tronglaobigi mihat yaningda phongdokna maira ri ni satkre Taski taru amasung teret ki nonaba ahi noyai da matungda Kuki narco terrorist singna Bisimbujisigi Tronglaobigi awang kai da leba yum amanda bong kapsin da pigdi anga ani hatkiba amadi mamawuna satina soktuna laikat na kiba noina na thodo adugi mayok tong hongang changsil kiba miyana mahama aduga nagnak leiba sharpep kemgi noi kapthroktuna misam ahum laikidaba amadi kaya amana aswapon nang kiba piandaba phongdokna ngarang kaksing disiki tongan nomphang kaya da mairagiri ni satkre anga ani yauna misam manga hakki bak thodok singi asuma wayan piu mihar pasing serak piu haina khollao kaya lauduna changsil liba wakat khongchang adu kaya da security force sing adu amadi Manipur police sathari ba kai mo thong sing yang do phongdokna district asigi manung chanwa waikong thongjao komlao ela khangpokpi Thonaujam amadi yangdongi maira paibi sing sinduna maira giri ni sing adu satkibani angang hapa kuki narco terrorist ahpa serak piu misam hatpa kuki terrorist khudakta serak piu misam hatpa serak pi gedamni india nenga ki aronbal lalong khudakta andokatam ni habna singba khollao kaya lauduna sakiba maira giri ni adugi aikoi gi leiba aikoi ngakani aikoi ningtamna hingani Indiana Poxi War Tauduna Manipur State Terrorism gi thong chatharakpa khudakta de kodawani yenawi muthanawa India gi policy kuto de lekodani Gobe Central Security Force Manipur ngamkai kaibe yaroi long live Manipur haibna singo khollao kaya lauki Tronglaobigi da thoki bok thodo aduga mari nainana chatharakkiba numit mangani gi toten shutdown manung channa district asigi mafam kaya da kaithen dukana singba phamna ki da baga loina na achawong sing thinki hari Manipur da BJP na mai pak hini thajaban usingba singna Manipur mirai ba oiramne mai so thonazam
Manipur BJP na makata na mai pa kikeni khaina thajaba leibadagi nusingba singna Manipur miraiba oiramne natabadi West Bengal gi mikanda BJP porgani ki badagi araiba nusingba sing chatuni yingsili adubu Manipur di party si mapangkali lauribra haina Republican Party of India athawan gi National Secretary Meitei 2000 hangkre wafama singa si kongjom numika mari na thadrok video release amada phongdok lodona mahana makata na hai Manipur sahi ohum lom thok liba irang sta BJP gi nusingba sing maru oina Home Minister amadi Prime Minister na thausadra lagni hauji West Bengal da pangthore mikhandari bakoi party podka da bayate haiduna areba nusing baksat bakai satuna numit khringi ireni sali adubu Manipur da hauji oriba phibam sida BJP si phibam luna laitaba yamna kanma party oina ubadagi party asigi nusing basing iste asida uba phangdaba oigani Manipuri oriba phibam si BJP ki Manipur gi mihu sing ground reality gi paw tamdabra nataga state si party asigi khudaki mapangan kali haina lauribra hangki party asigi mapangkale haiba utpa yanaba leiriba wakasina jukamdona pharibano me ahumdagi horkiba irangda kuki maintain sina miyo kya hatkiba amani Tronglaobigi Gianmon gi thoudok angang amasung misam ahum hatkibna singba thoudok sing asi nambi sieliba krasina mensinba ngamatra natraga makoida suthika piraga tahungodoribra logi wangda terosina satariba thabak sing military trade down tawagi mahutta nambi semli thongsari haina leibasi miyambu kari oina ubano thonba thoudok khudimak marik suma paung singba sing aduna tamlaga Manipur gi famous khangana matung makoina Manipur bunum nal ugudaba natra maram asina Manipur gi BJP gi nusingba sing thomi sing amata oina punsilaga Manipur gi asingba sumba center da kagalu wena na miyamna langniba awa basiko no haiki Tronglaobigi thoudok da yaningdaba phongdok tuna 3 wheeler sireni sakre wakat khungeng chathagre Tronglaobigi da thokibo thoudok yaningdaba phongdok tuna Lambon to Bisempur Lambon to Imphal Lambon to Ningthaukong sileba iri so ama division Okto singi nambon apun 3 winners association amadi nambon keten nungmai sintha lukna sinduna khollao kya laudung asi lambon da 3 winners gi release sakre rally adu malom de horga nambon oinam Bisumpur Ningthaukong keten phawraba matung Ningthaukong kha kunok degi halaklaga nambon keten da panthumong wiki wena nambon haw keten wakar mifam famduna khungjang sinki khongjang adu da Tronglaobigi bomb eteda angang sing hatpa mi hatpa sing athu matam da miyam mamangda hakpa sak bigidamni national highway sing free zone ohengadabani Tronglaobigi CRPF KMda laikhidraba hongdroi sigi justice atuba matamda phangadan haibra sing khollao kya su lauki hongjang duga marina na okto association gi member kongkham tondon mana phongdo ki bada Tronglaobigi da angang ani koki na ko terrorist na bongi etek satadon damchina haki bududa piana draba miana CRPF ki KMda wakat pa sangchilo bada numai kap thorok tuna mi ohum hakki bi asum wayan Manipur amadi India nengan atu matamda phangadabani Nengan tumin laisenba asina Manipur miyambu supam nompham khangan naktaba targa division okto amadi iri so thawna noma kusuman tanzariba music khutta kulai paidun lamen tuyenba kuki tirosins gi mathata ndarko nandaba yorko suyai marma asina namdam sida hoji thori irang silengan athu matam da warasin ama purunaba simbiu haiki BJP policy yengroga kokomina party si matala boycott tawani Jitendra Ningomba Manipur thugainaba honariba koki maintain singi yaifanaba honariba nusingba amadi BJP gi policy yengroga kokowina party asigi matata boycott tawani kanaguma misak amata da boycott tawanate haina kokomegi advisor Jitendra Ningomba na phongdoragni wafam asi Tronglaobigi thoudok da pikdiba angang ani hakiba amadi TM kasom da misam ani tamchina hakiba thong yangdeba khodotona homanda laiba zone khudingi apunba maira paibising sinduna Homan zone 3 committee honda phamkiwa wakan mi phamda phongdona da mahana makata na haikibada nandama sigi misam miyam no makang dana halak liba koki na ko tero sing nandam si maru phangna takthok ki phawbo asingumba thong sim makata na damak thorki gani India nenga na koki miniten sing bu khulai oina sijina dana yenhomi phurup singda chatharak liba lansida nenga sina yengdol lebi mon do karino India gi nusingba singda siesta tawning bata tawdol leiro su aikoi gi nusingba singna su makoi na pairiba phamdugi khanduna miyam gi yaifanaba khandana maron thoktana miyoba gum hingduru leiri asungba nusingba singji thongbu pendaba miyam gi ngasigi BJP gi policy aduna miyam gi yaifanaba khanba ngamdaba sigi kokomina BJP party gi thabak tharong khudimak boycott tawbugi hongjangsil lokolak pani mana pangnaba maron thoktraba libak sigi mathakta tha sigi kumanga da miyamga noina na lasobo hang ama hangdona MLA minister singna lawdo thaudang amadi makhoigi aroiba phirepsing khangdoktona makhata ba kari karamba miyamda thaudang lawgadagi habdu khangba ngamnagani haiki mifamdra kokomegi consultative committee member Sunin Karana haiki da Manipur da
थोकलिबा थौदोकसिंग हंदकिसना अहानबा नते अरोइबसु ओइरोइ मियामगी याइफनबा खनबगी महुत्ता अनोबा प्रोजेक्ट संगाबा सतुन लैरे वांजिंगी लौना साबा वीडियो ऑफिस अमा संगाना होनाबदा मैरा पाइबी लुक कयाना थिंगबा पिगिबिदु सिंगनदुना नोंथकी नंबीदा सतुना संगाकी वांदो कइनो हंखी